अहानबद मरोइब पाउ तंपाकी डिस्ट्रिक्ट मंगादगी ngase yu khakta da security force na nongmai marfudara yauna yamlaba nongmai maru amadi bom thagatle haire India ki mafam khudingda pangthok nabagum ngasi Manipur da su Kargil Vijay Diwas kining sing thoram konung amangda leiba MSF JS ki auditorium da pangthokre Manipur da PR makha tana sangthana bahotna rakpa democracy khongwei nabani PR sangdokpagi mahuta miyam gi warip nauna lobana faragani haina MP Dr Angomsa Bimol akoizamna haikre amadi ISTV network ki nauna paikhatpa over the top OTT service Manipur gi wangmada khumang chawsina paikhalakli Assam gi hojai gi Lanka gi miyamna thagatpa phongdorakle Kurumzari, ISTV gi numidang Manipuri pau mityang tabiriba singbu taramnok chari, pau sandong na pizari. Tampaki district mangadagi ngase yu khakta da security force na masing yamlaba nongmay yauna nongmay maru kaya fagat le hairi. Hirama sigamari lena na Manipur Police Headquarter da pangthokpa pau gi mifam amada Manipur gi Police IGP John 2 Kabif Kena ngase yuk angan bada intelligence ki paugi matung inna Manipur Police amadi Central Force ki apunba force singna Imphal West, Imphal East, Thobal, Kakching amadi Bisnupur District ta Paksana Thibahumagi thabak chathabada hairiba yamlaba khutlai sing asi fagat pa ngamkhibani hairi Combined Security Force na fagat le hairiba khutlai sing adudi AK series ki nongmai ahum M16 nongmai ama Insas LMG nongmai ama Insas rifle manga SLR mari 303 rifle taret pistol kun carbine mari rifle nipan bore action kun anti-riot gun ahum lethod gun ama DBBL ahum ball action nongmai taruk 2-inch mortar ahum local mat pipe gun ama punna nongmai Marfudara yauna kapayariba tongan ba nongmai maru chatret ka kunipal wireless handset kun mari fagat pangamke IGP na makatana nga sige operation assisted asida ingtapa fibam amada lakna bahot na ba yauna miyamgi punsi amadi lanthum ngakse na ba lawkhat pa khongthang ni operation asi Manipur Police amadi Central Force ki chauna mai pak pa amani Tangdu laitaba lamdam ama soidana oihengani haina Manipur Police na miyamda thamkiba thazaba ngasisu khongfam chet na lepli miyamna su Manipur Police pu thazaba thamduna pamdaba thaudok sing chingnaba leirabadi manak nakpa police station amadi control room da pau pibiu haiki Altogether 728 number of different types of ammunitions, grenades and HE mortar cell and IEDs were recovered. These continued intelligence-led operations represent a major accomplishment for the Manipur police and security forces in their continued mission to restore peace, uphold public order and safeguard the lives and properties of citizens. The Manipur police reaffirms its commitment to fostering a peaceful and secure Manipur. The public is urged to cooperate with the Manipur police and the security forces and to promptly report any suspicious activity or information related to illegal arms to the nearest police station or to the control rooms. Senior police officials remain in close coordination with all the security stakeholders to ensure that such operations continue in a sustained and focused manner, aimed at restoring normalcy, maintaining public order, and safeguarding the lives and property of all the citizens. India gi mafam khudingda pangthok nabagum ngasi Manipur da su Kargil Vijay Diwas kining sing thoram konung mamangda leiba MSF JS ki auditorium da pangthokre Manipur lengak na sinduna pangthok ki bathoram aduda Manipur gi Governor Ajay Kumar Bhalana athoiba mithunglen amadi DGP Rajib Singh na thoramapu oina sarukya ki MLA Singh Security Force ki makok thongba official amadi Indian Armed Force ki veteran kyana sarukya ki thoram aduda Governor Ajay Kumar Bhalana ngasi 13 lak suba oina Kargil Vijay Diwas ki thoram pangthok libasina Armed Force singi kathokpagi maguna se mutnaidana lehogani haibatu takli Armed Force sing na matam khudingda India amadi miyambu ngak sena ba thawai khubakta haptuna thengnaduna lakli kumjali sing amaga chamapal marfudara mapalda Kargil gi inkraba mafam aduda thengnakiba lanfam aduna army singi mathauna maringjel adu mayek sengna takli
नुमित अदुबु चाही खुदिंगी थौरमसी पांगथोकपना तुंगी मिरोलदसु मरेबाक मरमदम मजाती नुंगसीबगी थौना अदु हापली हंदकता टेरोरिस्ट सिंगना पहलगाम दा लंदारकपदा मियोय कया लेखिदबगी अदुगे मायोक्ता संगसिनखिबा लांजंगदा मणिपुरदगी बीएसएफ पर्सनल दीपक कथोकपा अदुबु सिंगथाबो ओइना महाकी मनाव नुपादा मणिपुर लेंगाकना पुलिस की एएसआई हापख्रे गवर्नर ना हौजिक थोकलिबा लमदम असिगी इरांग असिदसु युमकै कया मांगताख्रे अमदी मियोय लिसिंग कयाना लांजेनदुना लैरी इरांग असिबु लोइसिनबा लेंगाकना तोंगान तोंगान बथाबा कया लेपतना पाइखतले मसिगी मनुंग चन्ना हौखिबा था खरा असिदा कंबाइन फोर्स ना खुदसु खुलाई कया अमसु लेपतना फागतले मणिपुर लेंगाक आर्म फोर्सिंग अमदे सेसो सिंग पुंदुना होटनबदगी इंग तप्पगी लंबीदा चंगसिलकले मिलिशिया ग्रुप अमदि मिचम मियाम दाकी खंग नंगहनबा कयासु लेपतना फागतुना लाकपगा लोइनना चौखत थौरांगी थबकसु पाइखतले हाइखी Each year, this day reminds the nation of those who stood fearless in the face of adversity. It's indeed great to mention that 7 of our brave Manipuri soldiers sacrificed their lives for our motherland in the Kargil War of 1999. The stand that India will always defend its integrity and fight against any act of war or terrorism. India had launched Op-Sindoor recently against Pakistan on 7th of May this year. It was a response to the tragic incident of Pakistan-sponsored based terrorism that killed many innocent people in Pahalgam and J&K. In the ethnic violence in the state of Manipur, many have lost their lives and thousands have been internally displaced. The government has taken various steps to solve the crisis and restoring peace and confidence. The joint operation of combined team of state police, armed forces has been able to recover numerous arms and ammunitions over the past few months. The state has been returning to peace and normalcy with the collaborative efforts of the government, armed forces and civil society organizations. Let's all join hands to regain peace, harmony and brotherhood in our state. I reaffirm our strong commitment to safeguard sovereignty, territorial integrity and the safety of citizens. Jai Hind, Jai Bharat, Jai Manipur. District Administration Chandel na Mera Yuva Bharat Chandel ga Puna Sinduna Chandel District tasu Kargil Vijay Diwas ki thoram DC Office Chandel ki conference hall da ngasi pangthokre thoram aduda Kargil gi landa ima leba ki damak thawai katkraba First Naga Regiment ke Sifoi Chandel District ke Haikru Tampaktage Corporal Nicholas Moyon amadi Khudkar dage NG Beningbir Moyon gi imong manungda District Administration Chandel ki maikai dage achamba khudol supikhi Thauramadu ADM Chandel MD Firoz Khanna Lising Amaga Chamapal Marfudara Mapal gi Kargil Landa Chandel District ki Thauna Faba Miwe Anina Imaleba ki Damak Thawai Kat ki Babu District asigi mipum khudimak na ningsingduna pukning thaugatfam thoi District asidasu khatna chainaba yengthinaba yawhandana ing tapna leiba district amo ehlasi haiki Manipura PR Makhatana Sangtana Bahotnarakpa Democracy Kongoinabani PR Sangdokpagi Mahuta Miamgi Warip Nona Lobana Paragani Haina MP Dr. Angomsa Bimol Akoizamna Kaisamthong the Leba Mahaki Yumda Paumising Unabada Haikre Bimol na Makataki Bada Manipura Lariba Iranga Siga Marilainana PR Tambani Hairabadi Haurakpada Tambayaba Tanka Kaya Lekrabasu Tamkidrabani Iranga Si Haurakpadagi Center na Maikum Ama Uplaga Sarukiaduna Lak Labadu PR Tamlaga Maikum Lautokpani Popular Government ama semba haibasi BJP gi MLA singi thodangni lengak semba ngamdrabadi nona miyam gi apamba khanbana hena chungani haike Aige momatu in the president rules is hangdokpase aide in principle yaning dab natna hoju hoji ko na so aide yaning de accountable oidam ni na president na sum paisal lere adagi bureaucrat mayam na rule tawrakanda ai khoi gi mihut ki wam ta ngangbam leite hojik Indian democracy da legitimately ngangba yare si ai khoi gi MP ahum sikhak ta ngai reba Aku sila ibu humpu, amudi lagi deko.
yankai mapan gi voice kakthla thamine bas miyam gi mihut ki state ta direct pai ro moi yankai mapan gi voice kakthla thamine bas akhoi gi mon matung na di ai gi mon matung na di president rules mai continue it's supposed to be temporary measure ni aduga thak tor ka di moi I think lok sabha election ju taw gi dungai moi na ngamoi do ka di fresh mandate lor ga miyam na khanba miyam gi dainga ama leibana hena phaiba natraga di president gi akhoi di accountability ju da very limited akhoi hung gatana parliament da taw da poto adugi marum da kari tawrakadage sa idea am chingme Mahakna makha tana haikibada lisingani kunithoi ki cabinet na regular tana ba warep lauram laba lecture sing tahandaba se education marai chaithana basin bani haina MP Dr Angomsa Bimol akoizam na paumising da phungdokre ke samthong da leiba mahaki yumda paumising unabada Bimol na makha taraduna cabinet na warep lauram laba haibasi makhoi gi tolop pi na ba senfam gi matang da su khanaraba matungda warep lauba oiram gani ngasi fauba oja singna mairoi singi khalaga tolo fangdana thabak tawrabasu hauzik amok karim nabagi mawong da thamlibasi education loisina bahotna rakpani haina lawi haiki education gumba health gumba dadi khitang hena suluna lokum thokpra haiba moi gi issue se pen down strike tawe aina appeal tawjening is administration da moi gi problem se amicable mong da resolve tawiu mathau phajana tawna ba moi gi problem lai se solve tuna amtang member sing ji ga kaunara kan da moi gi pifum thokpa appointment moi gi pifum thokpa tolo paisa masi pibina ba sinbiu Ratan Thiam laikhidabada India ki Prime Minister yauna Center Minister amatana awaba phongdoraktriba se angakpa fawi haina MP Dr Angomsa Bimol akoizamna haikre Ratan Thiam laikhidaba matamda makoina ulakliba matau asina aikoi bukari oina thambiri haibasi aikoina khangjinsi India ki artist kya laikhidabada matam gi Prime Minister amadi Minister singna awaba phongdokpa kaya ukre Ratan Thiam laikhidaba si tumina lairi laikhidraba Ratan Thiam gi mingda lambi mingthon bana chingba ikai khumnaba utpa yaba kaya tawba yaba adu amata tawdaba si laibaki oina laibak thibani haiki the Satish Kaushik and that American turned Indian Tom Adler. When they died, the Prime Minister tweeted condolences. When Ratan Thiam dies, he kept quiet. And for me, it doesn't come as a surprise to Governor Ajay Balaji for the gesture that he has shown. To the best of my memory, this is the first time the state has accorded such a respect and acknowledgement to our great artists. I think the government can take that initiative to name probably, that road that leads to Chorus can be named after his name. That would be a great gesture besides that harp mass that we have marked the death of Oza Ratan. ISTV network ki nauna paikhatpa over the top OTT service Manipur gi wangmada khumang chauksina paikhalakle Assam gi hojai gi Lanka dasu maipakna OTT service ki khuthangda mafamadu gi miyamda ISTV network ki program sing yenghanba hokre mafamadu gi miyamna ISTV network pu thagatpa phongdorakle TV channel yengse sumaina apan dasu aji khoi yengbagi khudong sam phangjare asi jam nongai ba pawdamni asi Manipur gi ISTV gi Matingna DB Live Kalana channel tara khak akhoi serial sam manunga channel tara se khoi meti gi oiba akhoi meti gi program phangjabani masi akhoi gi mapalam gi leiba meti khudi munna hariba setup box nauraga khudi mangna TV Live mu khudi makta meti khoi gi meti ronda yengbaja ba khudong sam phangjare se khoi masi gi setup program phangjare jam khina mayek sing uphange nuwaijare hara phondokjari mayamsu kudimangna mati khoi kudimangna isagi oiba nati kumei pau punamak khoi haiba channel tarasiga khobigani mayamsu lobiu ado sinuai ba phondokse Disability singda piriba haksing mapung fana khangba kaloinana disability singda tathita oina tawiba yaurabadi logi matungina matik chaba choirak fangani haibase aikoi punna khangmina ba mathau tai haina Manipur Judicial Academy gi director Justice Golmai Gaifuchilu kabuina phungdokre wafama singasi Manipur Judicial Academy ga Department of Social Welfare Manipur ga punna khutsam naraga person with disabilities ki maramda sensitization amadi training program pangthokpagi thoramda haikre Training program yang tawduna count tawdati ani yom to tawsu mari manga da tawsu participants in stakeholders singula gyan ta na taminaraga nailaminaraga kaino ekoi rights si ekoi gi phangpham thokpa rights si ekoi gi inclusiveness si kalito accessibility si kaino hayo se bayam khaminaraga
disabled oiba kangundosu judicial officer oiba se moi oihangadobani. Kaksing District Bar Association KGBA na sinduna Protection of Children from Sexual Offences POCSO Act 2012 amadi Prohibition of Child Marriage Act 2006 ki matangda Legal Awareness Program ama langmaidung da laiba High Kainahal Memorial English School amadi Iramdam Mahikolda pangthokre Heights Kainahal Memorial English School da pangthokpa Legal Awareness Program aduda Advocate Naurem Zemson na Protection of Children from Sexual Offences POCSO Act amadi Advocate Nongmaitem Kunjurani na Prohibition of Child Marriage Act 2006 ki matangda resource person sing oina wangangke Project Z na Department of Social Welfare amadi Musu ga khutsamnaduna D16 Youth Summit 2025 Manipur University gi MEMS ki conference hall da haudokre Empowering Youth for Peace, Knowledge and Unity haiba team da numit humni chupna chathagadaba summit ase haudokpagi thoram aduda Civil Just Junior Division None Khangemam Rojita Project Zigi Board Committee Longzam Samson amadi Musugi President Nongthombam Suresh na chingbana thoram mapu singwena saruk yaki Manipur da laidiba tongan ba college amadi school singi mahiroi singna saruk yaduna pangthokiba summit asiga mari leinana ngasi haudokpa numita mahiroi singa Civil Just Junior Division None Khangemam Rojita ga aingi oiba Maramda Interaction Program pangthoki Thauramga mari lenena Musugi President Nongthombam Surajna numit humni chathagadaba summit asida mahiroi singi skill empowering tongnabagidamak mahima singilam climate change ki honglak liba fibam industrial sector na chingba amadi logi oiba hiram singda khananai na bagi thabak pangthokani masina mahiroi singi wakhal lausing mapung fahan bangamnaba machak sing pibaga loinana ingtapa amadi amato oibagi wakhalol sagatna ba hotnaba summit amani summit asigi manung chana mahiroi singa pangthok liba interaction program singi matangda khuda ki quiz competition yauna exam sing tawduna makoi gi skill development gi matangda su changyeng chathagani makata na summit asidagi laba mahiroi sing national level gi thakta pangthokpa summit singda thanaba pandam thamli haike Oza singna taliba demand piraga class makha chatha halaroi hairabadi lairik tambasu tokcharage haina lamlai higher secondary school gi mahiroi singi maikaidagi fongdorakle Lecturer Association Manipur 2018 batch na regular tarabasu contract ki tolop piduna thamba yaningdaba fongdoktuna haukiba July 18 dagi horaga ngasi fauba chatharakpa pen down strike ki ngasi aroiba numita pungdong mamda leiba lamlai higher secondary school gi mahiroi singna oja singna taliba demand piraga mahiroi sing lairik tamba fanganbiu haina khongjang changsin ki Kongjang da saruk yakiba mairoi singna ekhoigi hak matkanu mairoi singi punsi kallu haidun kholau lauki Kongjang aduda saruk yakiba mairoi singi maikaidagi fongdorakpada Lamlai Higher Secondary School da 2018 batch ki oza taranepal laiduna school asigi achoba thodang lauduna lakpani oza singna thabak lep kibadagi mairoi sing lairik tamba karaklaga class tawdabana school kanaraktre class 11 amadi 12 ki exam aruba exam oibana mairoi singna exam gi tamak kan hotnagadaba matam asida class leptuna laibana lepa leituna class tawriba private school da tamliba mairoi singal lamba paba ngamgani habagi thazaba lairaktre School asida relief camp ta lairaga lairik tamba lakpa mahiroi kayamasu yauri makhoi di mayamdagi amuka hena waribani mairoi singi awaba athubada kokanbiu haiki Oza singi pen down strike namaram oiraga sanga Yumfam Higher Secondary School gi oza taretsu strike asida sarukya kibana normal routine class tawdabada pen daba fongdoktuna mairoi singna mahitamba fanganbiu haina school asigi ground da khongjang sangsinkre Kongjang aduda sarukya kiba mahiroi amana strike asina class fazana tawdabana syllabus cover tawba ngamlaroi dra haina mipaiba yaure class 11 gi exam su council na final exam lawragani haiba lairabana asumna class lawdaba asi laibak thibani athuba matamda oja singi demand asi loisinduna mapung fana mahitamba fanganbiu haina mari lenaba singi pukning singsilakli Kongjang aduda sarukya kibi oja amana mahiroi singi damak amadi education department na matam gi pirakpa duties sing oja singi kaidagi mapung fana tawduna lakli oja singi awa basu ubiu haina pendaba fongdorakli
Amarom school asigi principal Moirangthem Sandra Group tana Oza Singi pen down strike asina normal class ta natana academic atmosphere da yamna chauna akaiba pire nongmada period anidagi hena chathaba yadabana Mairoi Singi exam da akaiba pirakadabana athuba matamda lenga kayanaba puraktuna mahusagumna class ta we hanbiu haki Pen down strike asige chaitheng ama oina Khangabok Higher Secondary School Khangabok ki Mairoi singnasu aikoi lairik tamba fanganbiu government ama di pen down strike chathariba oja singi marakta yasinaba ama athubada pura u haina ngasi school asige Mairoi singna school complex da human chain semdana khongjang sangsin khre aikoi bu mapung fana lairik tamba fangalu aikoi gi school gi academic atmosphere manghanganu oja singa government ka yasinaba pura u haina thaba play card sing paiduna sangsin ki ba khongjang adu da sarukya ki ba school asige class 12 science ki Mairoi elangbam yuhenbana hauzik oza kayana pen down strike ta sarukya khibana Mairoi sing lairik mapung fana tamba fangtre maseda government na mieng changduna Mairoi sing bu mapung fana bahi tamba fanganabagi damak oza singa yasinaba ama thubada purak piu haina lenga ki pukning chingsilakle Lenga ki hiram amatuda yanaba purakpa ngamdabadagi Lectures Association Manipur Lam 2018 batch na changsilakpa pen down strike August ani fauba makha chatharagani haina Lam gi General Secretary Irengbam Malemnganbi Laimana Pm-Istv Fungdokre Malengan Bilay man makatana kumja lisingani taranipal da contract when lokiba lecturer satruka ahumbu lisingani kunitoy January nipan da fam kiba cabinet mi fam amana regular tahan ki cabinet ki warib aduna kumja lisingani kulumdogi April amadagi regular pay sagani haiki adubu ngasi fawba regularization gi process loisindana thamli tha kaya tolopidana laklaba matungda contract ki pay scale pi na bathawrang tawrakpa yaningda fungdoktuna khongjang asi changsilakpane khongjang manungda ka anirak faminaduna waroisin purakna bawari sanabada yanaba purakpa ngamdana lakpane oja singi manungda relief camp ta leiraga thabak tauba yauri oja ahum amadi regularization ki process loisindabana regular gi khudongchaba amata fangdana laikhidre oja singna wariba asigi khallaga lengak na athubada regular pay pibiu hain haizabada tadabadagi khongjang asi changsilakpani haiki कोई लेक्चरर्स की साइट के कोईना याम चाउना असाल थमजरी हाइतारे हौजे हौजे सुक्सोय सोयदना कोई किसी सॉल्यूशन नम पुबिरकनी हाइदना गवर्नर की साइट की डिपार्टमेंट की साइट के कन्ना होना बिरंगनी हाइना कोईना पॉजिटिव होइना खनजे अदुबो हौजे फावबा लैंगांगना कोई द रेस्पॉन्स अम त पिबिरक्तबना मरम मोइरगा ngasi दगिना लागलिबा अगस्त की तांग अनि फावबा अकोई पेन डाउन स्ट्राइक असि संसनजरगनी हाइना अपुनबगी 603 लेक्चरर्स ना वारेप लौना जरे द मोमेंट लैंगांगना अकोइदा करिगुम्बा कॉन्क्रीट ओइबा एश्योरेंस से पिबिरक लगदी अकोई खुदक पेन डाउन असे हंदोकजगनी Matam kyagi mamangdagi oja watpagi awaba mayuknaduna lakliba Faibakchaw High School asada Mahiroi singi awaba khangduna oja ahum utilize soina tharaki adubu July kunmanga da Education Department ke director na oza anibu amukhana school asidagi lauthokiba si karamba wakalol da lauthokibano masina takpadi school asida tamliba Mahiroi singbu Education Department na manglaba su yare haina khanbaga chap manare maramasina school asi khudaktagi so lonsille oza ani asi amukhana school asida tharakringaida so asi hanglamba thoklabadi maduda thorakpa afafata so hanglamliba mi aduna pugadabani hairi Lambigi kudong tiba taudokta soktuna kwa kaithal dalaiba SN Hospital da laikanarakpa miyo emal laikidabadagi miyamna doctor na cheksindabadagi laikidabani haiduna ngasi numidang SN Hospital da irang thokre Lambigi kudong tiba taudokta laikidraba miyo adudi nambol kongkham me lekaidagi Moirangthem Ranjit jahi nifumathoi apokpa laikidraba mangi kawi Laikidraba Ranjit tha sigi tang kunmarida activa ama thauduna lakpada nambol da accident thokpadagi nambol se sida pukhatuna laikatnaraba matung makhatana layeng naba Asian Hospital da pukhatuna layeng laba matung ngarang numidang wairam pung taruk operation tawraga ICU da thamlaba matung ngase nungthil pung ahum da laikidabani imung manunggi miyoina fungdorakpada hospital authority nadi pung 3 minute kunda laikidabani hairaki Ranjit na ICU da leiringai da imung manunggi miyoy sing changlubada
ꯃꯅꯨꯡꯗ ventilator amata haptuna thamlamki Ranjit lekhidraba matungda Dr Singh hospital da lakhi Dr na seksindabadagi Ranjit lekhidabani thaudog asigi matangda Kongkham Mayai Lekai Merapaibi gi president Sobitana hospital asigi lairiba doctor amadi staff sing asi yamna checksinde haujiksu hospital gi management ki mioi amata thiba khangde doctor leitaba hospital asi mari leinaba authority na matam chupagi oina thingzin biu haikhe ngasi humni sureba pokhalaba matungda operation tawbiyo habase moi ICU thamjale sida doctor leitragadi atoba hospital amda refer tawbiba kari kaige sine khoina yam kanna hangjeliba question ado operation tawbana nongabgi pungama makhai operation tawi hayaba moigi yam negligence yam leiba khoina athu kaigi damakta khitang thawai du kanba ngamadena pokhachareiba anaba asokpodu mayam changno hosan dana yengbi gadra haibagi thajaba mai thawai sidi soidagi kanbiradamni hanna khoi mafam je laksabani ado hodik management gi mi amata thiba khangde hospital sida moina negligence oibadagi mangjari bise akhoi gaktani ado akhoi moiga wari sanara akhoi hanjage habani moi wari sanaji yadana lolaga lerise moigi maran karino sen hospital je athoba matamda mayamna thingjan biyo kanamta mafam je laying bu changbigano Amaromda hospital authority ki maikai dagi thoki ba thodok adugi matangda wari sananaba hotnabada unaba fanglakidre Democratic Students Alliance of Manipur Desamna Sinduna District Mangada category ani thokna pangthokiba anirak suba state level environmental quiz competition 2025 ta makok mathang tarba singda mana mathumien thokpagi thoram takhel da laiba kindergarten Montessori School da pangthokre ngasigi thoram aduda kindergarten Montessori School gi principal Dr Longjam Dhaneshwar Desam gi president Mayengbam Somorjit amadi environmentalist Salam Rajesh na thoiba mithunglen sing oina sarukya ki Desam gi president Mayengbam Somorjit na hauzik malem ki oina environment kaitharakpana lamdam asidasu akoibagi fibam nongmanongmagi soksilakpa sina miyoiba amati thawai panba pumnamak ase kayam kuina hingba ngamkhigadagi haibagi achauba singnaba ama oina mangda taduna leiraba matam asida aikoina amuktang sizinaraga loiba plastic ki potlam sing asi fazana loisindabana akoibagi fibam da kaiba kaya ama pirakliba ase haurakliba mairoi singdasu ningthina khangnanaba environment kamari lenaba quiz competition asi pangthokpani Desamna kaitharakliba environment asi kharadang oirabasu kannabagi pandamda paksana u thabagi thoram singsu paikhatlagani haiki akoibagi phibam kumangwamang aduga masi mayamsi phagana bahonabada plantation akoigi afforestation gi mayamsi koi hena kanchana tum changchana na bahona chari aduga akoi 70-80% hingba adugumba plantation model ma oina thoglagli masi mayam innovative oiba sisokoi state sida paksana mahiroi sing mayam dasu khangan ba machu masi practically tawna bahonabada su akoi hena akoi khumang chauchana akoi environmentalist sing adu mari leina ba forest ki mi authority sing mayam department mayam singa tanaraga koi changchananaba pangthoknanaba do miyam do masigi sipon plantation gi idea si paksana khanghanana de samna sobu thodang ama lojara ni haidana ngasigi koi ngasigi patient thopagi thorom sigi mari lena thamjari Lions Club of Impal Chanura Amadi Lions Club of Impal Global Lions International District 322 Dina Sinduna Let's Generate Some Oxygen Fight Climate Change Cyber Pandamda Sagolban Mabudau Mantri Lekai Dalaiba Maharaja Narasingha ge Statue Campus ta Uchara Kaya Thakre Thoramaduda Lions Club of Impal Chanura gi President Elangbam Medhabati Lions Club of Imphal Global gi President Gajaipu Amadi Member Singsu Sarukyakhe Lions Club of Imphal Chanura gi President Elangbam Megabatina Malem gi Oina climate ahongba kaya lakpana miyoiba amadi thawai panba jiba singna hingbada akaiba kaya lakliba sidagi karata oirabasu kanba ngamnaba club ani asina u thabagi thoramasi paikhatpane makhatana sumapam kyada u chara kaya ama thananaba pandam thamli haiki Chongzu Assembly Constituency ki MLA Thongam Biswajit ki mitiyang makada Naharol Yaifa Thaurang Club amadi Laikai ki Singyan Lupka Khutsam Naduna Punna Okram Suthekta PMJAY Health Card amadi Pm-Istv Health Card Sabagi Thauram ama pangthokre Thauram aduda mioi 450 gi Health Card saduna fanganki Hauzik Pawgi Martana Tenba Break amatang luminasi Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below.
मतमगी नुंसित नुंसा अमदि अइंग असाना मरम ओइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Admission open Sanali Street tutorial Thangmaban DMC Road Center Asig second foundation course class 10 Boseb Amadi class 9 and 10 CBSE Lagi Bazula ki Tangkut Manga Irai Nimitag Hauseragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 Hawagi Manungda student kaya ama putok sa crack unit wise test mock test study materials recreational activities boys and girls ki hostel loidana band service ki kudong saba supizari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक इतुंगदा तराम नोकचरी मखाताब पाउ पिजरी थौबाल डिस्ट्रिक्ट के हाइरोग एसी की मनुंग चनलाइबा सलुंगफम की लौमी मियामना लबुक चटपा अमदी माहिरोय क्याना स्कूल चटपा की यामना मरु ओइबा लंबी अमा ओइरिबा तेरा मखोंगदगे आइडियल हाई स्कूल ताबा फाउबगी लंबी ngasi ACSC के MLA डॉक्टर थोक्सोम राधेश्याम की मिटिंग मखादा नुंगथादुना निंगथिना सेमजिनख्रे ngasi की लंबी सेम की बादुगा मरी लेनना वहेंगबम चान कौबा खुंजा अमना ACSC के MLA दा लंबी SC नुंगजुथाना मरम ओइरगा लौमी अमदी माहिरोय कया चथोक चसिन तौबदा अवाबा कया ओइबना सेमनबा हाइरुबदा मतम चाना MLA ना सेमजिलकपने मसिगिदमक MLA बु सलुंगफम की मियामना थागतले हाइखे Manipuri Literary Society Impal na sinduna kangjam saubana iba aigi punsi lambida haiba lairikama fongkre State Central Library Impal the pangthokpa lairik fongbagi thoram aduda retired IAS Kangjam Radha Kumar Manipuri Literary Society Impal gi President Naurem Lokeshwar Manipuri Advisor Board ki hanagi convener Nongthombam Kiran Kumar amadi social activist Khetri Mayum Santana Chingbana thoram mapusing wena saruk yaki ngasi gi lairik ase ki maramda kalamnis Manindra Konsam na wangangki aiba Kangjam Chaubana Larikasi Mahaki Punsida Yumfam Oiba Larikamane Larikasi Lakidraba Aiba Miamna Pandit Nongmai Haina Kangnaba Nongmai Tem Tombina Inabag Itil Pirakibane Miway Amana Punsi Wari Ama Iba Habasi Araiba Tabak Amadinati Haike Eskula Women's College Nambol Linkat ki bagi ni Fumarirak Suba Foundation Day ki thoram ngasi college adubu linkat lamba amadi katlamba singi maphamda highlight katune kai khumnabo utuna ngasi pangthokre Organizing Committee of College Foundation Day amadi IQAC Eskula Women's College Nambol na punasinduna College Kendor Hall da pangthokiba thoram aduda Nambol Municipal Council ki caretaker chairperson Ses Basanta Eskula Women's College ke principal Dr. R.K. Lokendra Officer on Special Duty OST Directorate of University and Higher Education Government of Manipur Dr. Wahengwam Robindrona Chingbana athoiba mithunglen sing oike Thauram aduga mari lenana college adugi principal Dr. R.K. Lokendrona college asina ngasi gi fibam masi yorakna bhotnabada college asigi hana thopuramba amadi matam adugi oja singna lawramba thodang adugi mahinani lesing ani tarukta UGC na grade A piba Manipur gi ahanba college su oiba ngambaga loinana lesing ani tara nithoi dasu NAAC na sakhangduna A grade fangba ngambaga loinana lakadaba chahi singdasu masidagi tadana afaba college ama oiba ngamnaba hotnabada achouba thodang Minasi Haike State Literacy Mission Authority Manipurna Sinduna hands-on Ulas mobile application for surveyors of District Literacy Mission Authority Haiba Hiramda Infalis Kiwina Nomagi Oiba training program ama Babuparada Laiba Directorate of Adult Education ki conference hall da ngasi pangthokre Thauram aduga mari lenana senior project officer Adult Education Gaijaupo Thaimaina National Education Policy ki makada Understanding of Lifelong Learning for All in Society haiba Central Sponsorship Program ki makata sahi tara manga dagi helaba lairik laisu ningthina haihodraba sing masak khangdoktuna lairik amukhana tambiduna lesing ani kuntaret faubada lairik haitaba mi amata laitana bapaikhatpa program ne mamangda Imphal West amadi Kaksing District tasu pangthokre saruk yariba singda mobile application ulasa se matau karamna sizinagani haibasu takpi tambigani haike
Chalauda laiba Central High School Government Edit ke ka ahum lamlai ACG MLA KH Ibom Chana flooring torakpada school asigi maikai MLA da tawimal khangba ulakle school asigi headmaster Kaisam Binoina school asigi infrastructure award apakaya lairakpadagi lamlai ACG MLA da mitiang changnaba hairubadagi yamna athuba matamda ka ahum flooring torakle MLA na school asida akhanaba mitiang changlakpa asida school asigi managing committee staff sing amadi mairoi singi maikai MLA bu Wimal Kangba ulakli loinana flooring tawbagi ariamba machak sing asina cycle set semsin naba thaurang tauri thabak asidasu MLA na mateng pangbinabasu appeal tawrakhe India Sinba Tungna Kargil Vijay Diwas Pangthok Pagum Raja Sainik Board Manipur Amadi Akhil Bharatiya Purba Sainik Seba Parishad na Sinduna Lampel Pata Laiba Raja Sainik Board ki campus ta Pangthokre Thauramadu Retired Lieutenant General N Nisikanta Retired Lieutenant General K Himalay Amadi Retired Colonel T Robindran Maru Eba Musingwena Sarukyaki Tharamgi Sarukamoina Kargil Land Thawai Thakiba Mathona Lairaba Lanmi Mariki Imung Manung Amadi War Casualty Oihoraba Lanmi Anida Achamba Khudol Pidunai Kaikumlake Thauranga Mari Lenana ke Himalayna Pakistan ki Fatraba Amadi Mathong Huktaba Wakalna Makoina Makoigi Lanmi Sing Civilian Fizolda India ki Ngamkai Manungda Kilometer Chamagayankai Changsilaktuna India ki Lambu Khudum Chanaba Hotnarakpa Matamda India ki Thauna Lairaba Lanmi Singna Makoibu Maithi Bapi Bagaloinana India ki Laimaidagi Taktokiba Indiana Lal Adu Mai Pakpada Achoba Thodang Laukiba Amadi Thawai Thakiba Lanmising Adu Ningsingba Oina Thauramasi Pangthokpani Haiki Atay district mayamdi welfare officer amamu khannabai madugidu in principle district amada welfare officer nama later welfare officer di jesu sahab abda wadi anyone would do atugi zu in principle madu yarani ala sajabalai Malem Sinba Tungna Head and Neck Cancer Numit Pangthokpagam Manipurda American Oncology Institute Babina Specialty Hospital na Sinduna Khabai Soidala Iba Hospital asigi campus ta Pangthokre haina Hospital asigi Assistant General Manager Tongbram Gopenna Thadurakpa Cherola Mana Hairi Cherola duna makha takibada ngasi pangthokiba thauramatuda Hospital asigi Head and Neck Surgical Oncology Dr. Dhaneswar Nauremna lamdamasida hairiba cancer makalasi nongmanongmagi naba masing hengalakliba asi Kwazarda talapna chingba chabana oiba yai lamdamasigi nupisingda thyroid nabagi chang wangba thingnei maramaduna makoina blood test tobada thyroid nade hairibasu khaurigi ultrasound loba tangai fadi haiki Irang na sokalaba lamlai ACG lawfam lawpari humfurom lawpan bangamdana ngasisu lairi mafam karadi security na ngak senduna changlaga law uba hauba ngamle haina kokomi yangang pokpi branch ki president su oiriba mainam open ngasi Emmanuel English Academy yangang pokpi da ipak na sinduna pangthokiba free mega health camp ta haikre Yangang Pokpi Village Authority ki executive member amang oibata natana kokomi yangang pokpi branch ki president su oiriba mainam open na makha takibada Hauzik lamlai ACS ki irang asina ka hena sokalaba sangaren lokol kaunerong ki maikaida lawpari yangkai humfugi changda lawpan bangamdana leiri chaheni hena law ubang ngamdana leiramlaba mafam khara president rule lakpadagi chada nifudi security singna ngak senbadagi changduna law uba fangli haiki Ini dan terkhususnya dan di awal mayung dan kawat yang kopi sabung punau sana sabi tanau pi. Aku ibadah lagi berkoi tribal pul koi mayopung Newpenen learam umhon hai berkoi aku ibadah lagi berkoi tangkuli sinau singi kunci koi na yang cie thara berkoi sigi kini tiga game sida seru W hai na koi semai tahu dengan si lain jadi ngamjada tu kumbawa apa mayama koi lanci dah mayung lagi ibadah lagi mayam dengan si tiga game sida koi karena mungkin di kau lani hai beje koi paga madi koi kokomigi branch committee maigidagi masima khagachari Ngasigi pre mega health camp adugi achoba thodang lauriba IPA ki president Khatrimem Somendrana IPA ki oina chahi amagi manungda free medical camp asi marirak pangthoknaba pandam thamli ngasigi mega health camp asida mateng pangbirakiba marilenaba khudingma pusu thagatpa fongdokhi Manipuri sida iramdam sida koina plan mayong na awaba kogi miyam si kena mutungda red zone na nangna bising sa red zone na nangna bising apan sing di miyam si di kena tenari ba awaba ima sing amdi kogi angang sing sida su kogi
इमुंग मनुंगी नुपासिंगना लान गे मैम चनखरसु मोइदा तंग अवाबसि थेनबा हाइतारे ngasin angangsing sina कोना रेड जोन गा नंगनाबा सुंग मफमसिंगा मेगा हेल्थ कैम्प पांथोकसबनी Pre Mega Health Camp aduda North AOC da laiba Dr. Helena Eye Care gi staff single loina Dr. Helena Masayau na mit ki ana layeng gi damak room ahum hangdok tuna layeng chathaki baga loina minor operation gi damak mathau taba sing da su lemna operation toba amasung maduda changa daba chathok chasin amadi operation toba lakliba musing adugi mathau taba hidak langthak na chingba sing adusu Dr. Helena Eye Care na loina puthokani haike Haksel Gilamda Lamyan ba ama oiramba Wangjing Kaithal dagi laikhidraba Aribam Kumar Sharma gi mengda katpa First KM Memorial Award 2025 ngasi Lamding Kaithal Community Hall da Aribam family na sinduna pangthokre JSC gi pangthokiba class 10 11 amadi 12 exam da state topper takraba Mahiroi Singh Thobal district ki topper Singh amadi Wangjing Lamding khun gi topper Singh loinana Thobal district ki journalist award ama yauna tongan ba award Singh khutsina ki bathoram aduda Khangabok SC gi MLA Okram Surja Kumar hanagi MLA Olandhoni yauna miyo kyana saruk yaki MLA Surja Kumar na Mahiroi Singh na lairik paba matamda masada pandam amaga loinana kanna hotna se hotna bada ngamdaba karisu laiti haina Mahiroi Singh bu pungning thogat Senapati Extension Center na sinduna inter-school painting competition ama information technology in pollution control haiba team gi makada tongan ba school gi Mahiroi Singh na sarukya duna Nalit ki office building da ngasi pangthokre thoramadu da Raise PA Director Evaluation and Monitoring Northeastern Council NEC Minister of Development of Northeastern Region amadi PL Rongmai Principal Technical Officer PTO Nalit Imphal na maru oiba musing oina saruk yaki baga loinana Mahiroi amadi oza singsu saruk yaki Information Technology gi khutangda pollution control taunabagi pandamda thauram adu pangthokpani haire category ani thokna pangthokiba painting competition aduda Mahiroi chani romna athoi ehen tanake makok mathang tarba singda mana mathum yenthoke New Delhi da laiba Adventure Sports in India ge apex body ama oiriba National Adventure Foundation NAF Manipur chapter ge director oina thaupuna ba Dr. Kangabam Romeo bukhalakle NAF ki head office ta pangthokiba thoram amada wing commander KK Burma retired executive director NAF amadi head office ki president Lieutenant General Raman Dhawan ADC na appointment order khutsina ki bane makna sanglaba chahi nifurom da kathok pagalonina adventure sports mountaineering amadi sports climbing ta tawraki bathabak thoram da pukning thogat poina director gi thau punana bakhalaki bane Manipur Sports Climbing Association asigumba thaudang asigidamak NAF puthagatpa phongdorak pagaloinana maki matung tarakpa thabak thoram singda F1000 pirakli Panbayai Mahak Hauzik Department of Teacher Education Manipur University da faculty oibata natana National Sports University Manipur gisu visiting faculty oina hogalakliba Mahiroi Singh amadi sanaroi kayabu lamjing lamtakli Mahak Hauzik Manipur Sports Climbing Association gisu president oina Thaupuri haina Maska gi secretary na thadorakpa cherol amana haire Atenba matamgi manungda lokpa fau makhal ani kaw ahum mangal fau amadi Telanganai sugar free gi fau makhal ani ase kumbi SC gi manung chanba chairel ahalub ima panchoiwi maningi lawfamda lawpari tara manga rongi lingba yanana ba faudi hunkre Agriculture Department ke Director Peter Salam ke miteng makada Sangailand Organic Farmer Producer Company Private Limited ke Chairman su oiriba National Awardee Khangemam Samu Saba amadi Chairel ahal luki lomi singa khutsam naduna pangthokiba faudi hunbagi thauram aduga mari leinana Khangemam Samu Sabana kumbi SC gi tongan ba mafam kharada handaki ising ichau asina lawfam khara thumjinduna leibadagi Agriculture Department ke Director Masamak laktuna yengsilaba matungda ngasigi khongthang asi paikhalakpani masigi damak Director amadi mahaki makhada leiriba Department pumna maki makok thongba pumna makpo thagatpa phongdokhi 6 Assam Rifles Tamenglong Battalion Sinduna General Medical Camp ama Trinity Public School Tamenglong da ngasi pangthokre Assam Rifles ke medical staff na camp atu da Mahiroi chamagayang khaida analayang gi khudongchaba pibata natana hidak langtaksu lemna fanganke Malem gyoina theater gi taibangda arangba thawan mechakum ngalamba saknairaba theater director playwright Oza Ratan Thiamna lekhitabada
All Manipur Wari Liba Association and Research Center Khurai Soibam Lekaina Thamoi Sokna awaba phongdokre. Awaba phongdokpagi thoram adu association asigi president Manipur State Kala Academy Maska Awardee Jabungba Kondumna thoramapu oiduna head office ta minute ani 2 minute leptuna awaba su phongdokpaga loinana lehauriba imung manungi awabada su sarukyari hairi. Manipur Malem asida masak tak lambakak natana theater gi lamdasu Malem pumbada pukhat piramba saknairaba Padma Shri Awardee Ratan Thyamna laikhidabada All India Students Federation Manipur State Council gi maikadagi thamoi sokna awaba phongdurakli loinana laikhidrabagi thawaina mapugi leikolda ingna chikna leba oirasanu haina thongni jabaga loinana mahaki leihoriba imung manungi awabadasu sarukyari hairi. Sanabagi Pao Equiki Senior Sports Journalist Boya Ningthozamdagi Lobirasi. Kumpumapan Suba Junior State Open Badminton Championship ki Sahi Tarmapan Makagi Nupa Masagi Singles ki title Hema Malem Wanba Nipi Masagi Singles ki title na Leondi Tainjamna Laukre. Manipur State Badminton Association gi meng makada tha sigi tang kulumdoi singi district ahum amadi Beli gi district taru punna district mapan gi nupa masa amadi nupi masa badminton sanaroi samaga kumapan saruk yaduna Dem University campus da laiba Manipur State Badminton Association gi indoor stadium da chatharakhiba Yonex Sunrise Nipuni Thoi Suba Inter District amadi humpumapan Suba Junior State Open Badminton Championship ngasi loisan khre loisan magi thoramda Manipur State Badminton Association gi president Thongju Kendra gi MLA Thongam Biswajit Singjamai Kendra gi MLA Yumnam Khemchan Nauria Pakhang Lakpa Kendra gi MLA Sagol Sem KB Devi amadi Kumbi Kendra gi MLA S Prem Chandrana Thormapu Singh oike Satharakhiba championship asigi ngasi sanakhiba Sahi Tarmapan Makhagi nupa masagi singles ki aroiba match ta Bisnupur District Badminton Association gi Hema Malem Anbana district asigi Martin Ingudambu set ani ama kunmathoi tarahumdoi taramari kunmathoi madi kulumdoi kunmathoi da maiti piduna title laukhibane category asigi nupi masagi singles ki ngasi sanakhiba aroiba match ta Imphal West District Badminton Association gi Leoni Tainjamna Imphal East District Badminton Association gi Konsam Ganjanbu set ani ama kunmathoi taramanga tarahumdoi kunmathoi madi kunmathoi taratarukta maiti piduna title laukre Sahi Tarmapan Makhagi nupa masagi doubles ki sanakhiba aroiba match tana Senapati District Badminton Association amadi Bisnupur District Badminton Association gi KOB Obhimal amadi Rishabh Ngangom gi Jurana Bisnupur District Badminton Association gi Hemam Malem Wanba amadi Khwairapam Amarjit ki Jurabu set ani sino kunmathoi tara amadi kunmathoi tara da maiti piduna title laukre Manipur Rifle Association gi meng makhada Imphal East District Rifle Association da sinduna tha sigi tang kunmanga dagi tauthong lamchang da leiba Manipur Rifle Shooting Range da nupa macha amadi nupi macha shooter humpuma thoina saruk yaduna chathariba tarani thoi suba Imphal East District Shooting Competition gi ngasi pangthokiba meter taragi ira rifle gi tentative result ta Jupiter Shooting Range gi Assam Kennedy na score sahum nipuma thoi range asigi Hijam Bobina score sahung kulhumdoi range asigi Irengbam Saning Khombina score sani marputramapan Imphal East District Rifle Association gi Narumbam Isa Debina score sahung kuntramapan Imphal East District Rifle Association gi Lemapopam Binkuna score sani marpuhumdoi phangduna makong mathang taduna asali Amoromda Imphal East District Rifle Association gi Nomaitem Jevaraj na score sahung fumapan Jupiter Shooting Range gi Pukhrambam Ravi Chandrana score sani yankai range asigi Waikhom Khaba Maiteina score sani tarani thoi Imphal East District Rifle Association gi Khunjamayum Victor Maiteina score sahung kunthahumdoi Jupiter Shooting Range gi Phijam Rohini score sani humputrani pan lauduna chali Ahanba ithoi Memorial Nupi Khotkang Tournament ki ngachi chanaki bam match ta kaisamtong kangkhut naubana thangmaiban kangkhut pu maiti papi khre Manipur Kang Association gi meng makhada singjamai kangkhut sinduna
Tha sigi tang kulumdoi digi kangkut taranithoi na grumari thongna khaidukuna singjamai kangchang da chathariba ahanba ithoi memorial nupi khut kang tournament ki ngasi sanaki bam matcha kaisamthong kangkut naubana thangmaiban kangkut pupanjal taranithoi taramathoi da maitipa pikibane ahanba hapta kaisamthong kangkut naubana panjan mari amadi ani subapta panjan nipal kapki Thangmaiban kangkutna ahan bapta panjal taruk amadi ani subapta panjan manga kapki hayeng kangchang asida singjamai kangkut timbi amadi Gopal Deba kangkut iya school ga sanagane Manipur State Kabaddi Association gi meng makhada ngasi degi tim tarana grupani thongna khaidutuna khongampan mayalaikai playground da humbutran thoi suba senior men state kabaddi championship haukhre haudokpagi thoramda lamsang kendra gi MLA Sorokhaibam Rajen khongampat gram panchayat ki hana pradhan oiramba yengkhom mohindro Imphal West ki hana adaksa oiramba yumnam dasumati Manipur State Kabaddi Association gi president A Jiten Social activist Thodam Dewan amadi KIYPC gi advisor Takhelambam Amusanana Thormapu Singh oike Manipur Amateur Boxing Association sinduna under 15 boys and girls, under 17 boys and girls, under 19 men's and women's amadi elite men's and women's ki state level boxing champion ki closing ceremony ki thoram Kumalampa ki boxing arena da hayeng nungtil pung 2 minute kontra da pangthokadawriba thoram ase ISTV network ki ISTV music channel da live sandokani haina network ase ki maikai digi miyam da khangale hauze aroi bada maroi bapau amukana pizari Tampak district mangadagi ngasi ayuk khakta da security force na nongmai marfudara yauna yamlaba nongmai maru amadi bom phagat le haide India ki mafam khudingda pangthok na bagum ngasi Manipur da su Kargil Vijay Diwas ki ningsing thoram konung mamang da laiba MSF DS ki auditorium da pangthokre Manipur da PR makha tana sangthana bahotna rakpa democracy khongoi nabani PR sangdokpagi mahutta miyam gi warip nauna lobna faragani haina MP Dr Angomsa Bimol Akoizam na haikre amadi ISTV network ki nauna paikhatpa over the top OTT service Manipur gi wangmada khumang chausina paikhalakli Assam gi hojai gi Lanka gi miyamna thagatpa phongdurakli Ngasi gi oina de ISTV na sandok chaba Manipuri pau matang asida losinjare medeng tabri bapumna makpo amuka hana khurumjari